Directorate of Information and Public Relations na phongba calendar da October 18 mera ho chongba numitta Cookie Rising Day haina hapchil lambagi mayukta Kanglaipa Kanbalup na calendar asi mai thaduna yaningda pa phongdokre hiramasiga mari lainana ngasi Kanglaipa Kanbalup KKL gi thomi singna nitaipa chuthekta leiba IPR office ta laktuna Directorate asiki official singa unaduna wari sanaki IPR gi maikeda gi su numit asi Cookie Rising Day haina Government of Manipur gi gazette notification da yawbo maramna calendar da hapani haina pakum piraki hairi hiramasiga mari lainana Kanglaipa Kanbalup ki media coordinator Diras Hamom na hai meragi tara mangani panba purnima numit asi maitei amadi chingmi ichilinau singi oiba yamna senglaba mera ho chongba numit ni numit asida Cookie Rising Day haina napsilamba asi matam kuidri Mamangda Cookie Rising Day haina numit asi recognize tawkiba leite adubu kumja lisingani kunmathoi dagi hauduna numit asida Cookie Rising Day haina calendar fongbada yawrakpa thengnarakibani Cookie Rising Day haiba numit amata Manipur gi puwari da leite kari maramdagi lengang na phongba calendar da Cookie Rising Day haina haplam libano haibasi achobo wahang ama oiri atuba matamda asoiba si samdokadabani haina sumahana makatana phongdoki koigi hayangsit October gi tang 13 numit koigi Maitai Singi Thai Nagi Sana Duna Laba, Kogi, Chimney Meditami, Sinau Sing, Mayamana Manauda, Kogi, Potana Bagi, Kogi, Mitayuba, Mera, Taurin Hogunum Asida, Cookie, Rising Day, and Am Tasalam Baita, Matok Hanga, Kogi, Cookie Uprising Day, Manipur Katanate, India Katanate, PTB, and a Cookie Uprising Day, which is late. Aduga Masi, Kogi Government, I have a PB Graba, Cookie Uprising Day, I would say, Madam Sumilate, Haming a Yauk Day. Government na ayab pipi rakanda uprising day je koigi government na thokpa DIPR gi calendar ji da holiday list ta Cookie Rising Day in October tang 3 ta hapi ra ise masi koigi government na Manipur government na cookie singda mateng panglabra chauna mateng panglabra masi koigi Manipur gi mitai praja singna koigi KKL na su koigi mase government da atuba matam da sendok piro masi sendok pirak ta taragadi koigi Cookie singna government da yam chauna manung da mateng pang le basi koigi praja gi saitagi lojagani na si haija